Ahanbada maruiba pau pizari. Awang Nongpokta khwaidagi sauba 20 kiloliter ge liquid medical oxygen plant yauna Zeniumsta nauna linkhatpa PSA oxygen plant amadi veterinary ge cattle feed plant Chief Minister N Biren ngasi sangakre. Sangai Thelda Semgat Kadoriba Manipur Olympian Park ki mafam Chief Minister N Biren na yengsinkre. COVID-19 gi kham thengna wanaraba matam asida har phangdabagi wathok asina lomi sing kokta khut hapnare haina khangabo Assembly Constituency gi MLA Okram Surja Kumar na phongdorakli. Amasong haukiba pong kunmarida apunba miyoy lising mga gachama taranipan COVID test tawbada chatruka kuntra humdoy positive oire laina asna maram oiraga miyoy taret laikhidre miyoy chatruka nifunipan na nava faduna disaster okray. Kurumzari, MAMITv ki Manipuri Prime Time News meeting tabiri basingbu SILVIA WAHENGBAM na taram nokchari. Hauzik pao sandok na pizari. India ge awang nongpok state ta khwaida ki sawa 20 KL ge liquid medical oxygen plant yauna Zenium's Hospital da nauna linkhatpa PSA oxygen plant amasong porongpat ki veterinary complex ta nauna semgatpa cattle feed plant Manipur gi Chief Minister N Biren ngasi hongnabi matung ina sangakre. Chief Minister N Biren na Zenium's Hospital gi campus manung dalingkhatpa PSA oxygen plant hana sangaraba matung porongpat ki veterinary complex ta naungna khiliba liquid medical oxygen plant amasung veterinary department ki cattle feed plant adu Chief Minister N Biren na sangakhibani. Directorate of Health and Services na sinduna porongpat veterinary complex da pangthokpa achamba thoram amada Chief Minister N Biren na hai miyoy bagi punsikan ba hai basina lengak asige akan ahanba pandamni maram aduna mari leinaba loisang amasung staff sing na puksel sing na thabak tawba mathautai miyoy bagi seba haibistagi hena chawba thabak thoram amata leite aduna hiram asida kathokpa amaga loinana khudong thiba kaya tungoinaraga sangsinba mathautai loinana miyamgi damak maipunana thabak tawriba lenga ki employee khudingmak naso miyamga afaba mari thambagi tangai fadabalai Manipur da hokhiba sahi mari makhai asida ahongba kaya uba fangle pumnamak asi lenga ki administration da mathok pangthokliba staff singi chawraba thodang yauri lenga asna pakhalakpa thabak thoram khudingmak politics ki akhuba meeting amata yaude veterinary department ki makhada ngasi nongna hangliba cattle feed plant ki matangda Chief Minister na makhata na hai ngasi sangariba cattle feed plant asi quality ngakna linkhatpagi mamitai masi lenga asna tungkoina miyam gi damak khallaga paikhatpa thabak thoram singi khudam amani ngasi sangariba plant asina mapandagi sasan gi machinjak puraklamba adu khara makhaidi hanthahanba ngamlagani yari ba makai angamba thakta mipan tangdana iramdam asidagi puthokpa yaba potlam sing puthokna ba khonasi thorang asi mai pangna pangthopa ngamna bagi damak puksel singna thabak tawsi haina su Chief Minister N Birena mari leina ba department singi pukning singsinki masi simaga lairabanina even ekogi industrial gi karigi yum sabada senariba building sabada senariba industry masa tawda senariba oxygen gi darkar leba mayam dosi amta akhui sidagi dum akoina supply to bungamani aduna ekoina han cabinet ta ekoi sigi manage tongna ba maintenance tongna ba caretaker oina laina na ba training pina ba madu ekoi mi longna ba ya ba pigrabani maramni machine thamaga khillaga yengsin bina ba later di operate tongna ba later di kidongni yam kanna ekoi monitor tawrakanda doctor gi awat pa nurse gi awat pa lairamsing ekoi handak the Zenium's koi yankai humdoyama nurses doctors sing maramdi machinery ngatana yadabani na manpower su drakar lebanina adu manpower ka punne koi kanna henkalaga si haidba covid si de koi tengena ba kanna honajari hoi mayam gi tangai fadaba subono ma tawdo yadaba mayam du gi yenga ka de koi curfew relax tawre to curfew relax tawre hai dana punamak koi SOP standard operational kanosi norms tu loina thugai raga heka tawbudi tawbigano
SOP फजन मेंटेन तौबियु इशू बेस खरा लोशनदबे यादब ngaktabe yadaba pot khara le ko agriculture land kandabe yaro agriculture land si da sajaliba mayam se masi timely ko prevent tobodai protect tobodai natre de ko krai de ge dongni sigi production sina khara ko depend tor behingi Thoram aduda saruk yakhiba veterinary and animal husbandry gi minister Olukhoina hai hauzik mayok nariba laichat asi chief minister gi luching makhada mai pakna sangsili aduma pu laichat asi langa khaktana thengna bangamloi laichat asi thengna bangamna bagidamak expert singna piriba guidelines amadi SOP miyamna ngangna satpagi mathautai hai basana kangmun sing asi miyamna ngangna satrabati lengakna honariba sing asi aremba tagani haina Olukhoina makhataki Thoram aduda saruk yakhiba advisor to Chief Minister Health su oiriba Konthozam Assembly Constituency ge MLA Dr. Sapam Ranjan Nahai Manipur da hauzi COVID-19 positive oibagi chang asi yamna hanthaba natri masigi maramdi lamdam asida hauzik sandokli ba COVID-19 ge virus asi Delta variant oibanani masi handakta nauna hangdokhiba genome sequencing facility da case marifutara taruk thabagi manungda chada marifutara mangadi Delta variant oiramba thengnaki oiragli wa fibam asi yengluraga hauzik rural gi mafam singda ahenba meeting sangba mathautai maramdi laichat asi rural gi mafam singdana hena sandorakli haina su Dr. Sapam Ranjan na makhatana phongdokhi Honorable Chief Minister nongyai matung pung ani ahumbo dong monitor tawduna oxygen karai da kai dei ki karai da shortage lai ki what na ba honor ga ngamsu ngamgi ba matam du ningsing ye ngasi adu hojikti handaki within a short span of time tha ahum maris da linkal eba PSA plants duga koi ki 10 mtm ase 20 mtm liquid medical oxygen plants se fully functional oiraba matung sidadi koi ki Manipur ge oina any sort of pandemic any sort of illness oxygen pathauta ba illness ke ala agla so koi suchoi choi dana thengna ba thing amagani hadana khanjai Manipur lengakna Imphal West ki manung chana leiba sangai thelda Manipur Olympian Park haina mingthonba park ama sengatnaba thorang toriba sigi mafam Chief Minister N Birena hakthengna ngasi yengsingkhri yengsing khongsat aduga mari leinana Chief Minister N Birena hai mathang sahida pangthokadoriba general election ge code of conduct laktringai mamangda park asigi mapung oiba thabak sing loiba ngamdrabasu Olympic symbol da yauriba ring manga amadi Manipur gi Olympian taraga mapan gi asaba mitam khinba ngamnaba hotnagani sangagadoriba mitam sing aduga loinana sanaroi singi punsi wari su miyamna khangnaba iduna yahangani tungda lakadaba Olympian singi mitam khinfam su khaktuna thamgani mafamasi Manipur da sana khotnabada fangliba mingsat amadi Manipur gi Olympian singda ikai khumnaba udnaba paikhatpa project ni haina su Chief Minister N Birena makhataki masi hek Imphal dagi su Delhi Imphal any jaga da je uba the flight kama krenga paira da su uba Manipur gi especially Manipur gi sports da yamna hoyi achievement me hamse Olympian me hamse gi recognition piba aduga pichibi me hamse khangin gi haibani da adugi sidai da mui taraga mapan gi stage shoot kinna stage shoot khambina preserve tongba gi hayeng matong da lagasu Olympian sing lagasu moi gi matang hapuga thamba ba gi space phana create obiraga amaka semge do aduna masi wakhanda khalli yaraga di election goro kanda la opportunity manga loina whole natraga su gi mogi stage kindum sangune adu gi ring mari manga do ai lo krasi loigo mambe yembe COVID-19 na miyang khamtheng na wanaraba matam asida har fangdabagi wathok amamuk lakpasina lawmi miyam de kokta khut hapnare haina khangabo Assembly Constituency ge MLA Okram Surjakumar na ngasi phongdokre wafamasi Social and Cultural Association amadi lamding ilangwam laikai task force na sinduna numit marini subna sathagadaba social service game hongdopagi thoramda mahakna phongdokhibani
Lamding Ilangbam Laikai da Sathagadaba Social Service Game Hogdopagi Thoram Gamari Lainana MLA Surza Kumar Nahai Black Market Harbek Amada Lupalising Amagi Matakta Fangliba Asidi Lomi Singna Laibangambanate Maram Aduna Laingagna Lomi Singe Awaba Si Yengbiraga Har Marang Kaina Fanganbiu MLA Ge Kutangda Natrabasu Pradhan Zilla Parisat Member Amadi Club Ki Kutangdabu Oidabasu Lomi Miamda Har Fangnabasinbiu Haina MLA Surza Kumar na Lengaki Pukning Sing Sing Ki Womengi side tagi yamna thuna prajagi sentiment si yengbiraga hujiksi har si black tadi phangdaba laite heriba black ta palising ama sama chani hene yogreba adu praja sing si somda lising ama yankai piram herdi sama pidu doba yankai pidu hona khotna da chena da pakon thong kudingi tawra laine aduna yaha ke taraf tagi prajagi representative am hoina humble request tawjari marudi prajagi sentiments yang biraga lomi singi sentiments yang biraga har gi wari ba mayam sing se akhoi da gi tobiyu haibna chade akhoi da political MLA sing da tobira su yam phai lairiba local leader jila parishad members su yawbiri moi gi thu da tobira su yai Numit Marini Subna Sathagadaba Social Service Game Adu Khangabo Assembly Constituency ki MLA Okram Surza Kumar Amadi Sangayum from Zilla Parisat ki member MD Hipsur Rahman Anina U Charakaya Thaduna Hogdokhibani Haukiba pung kunmarida Manipur gi mioi lising mga gachama taranipan COVID test obada mioi chatruka kuntrahumdoi nauna COVID-19 positive oibaga loinana state asida laina asina na bagi masing lak ama lising mga gachamri kunmari yaukre laina asna maram oiraga mioi taret lekhidre COVID-19 Command Control Room daging asin numidang wairam pung mga fawada fangba paw amagi matung inna mioi satruka nifunipan nava faduna disaster kre nava farak pagi apunba masing na lising marifutara taruka chatret humfutara taruk sukre active case lising taruka chamapan marifu mari lady laina asna maram oiraga laikhidaba migi apunba masing na lising amaga chatruk humfumari ni Fagalapaki Changna Chada Marifu Taramathoi Dasmik Taret Mapani. COVID Laina Asdagi Ngakthok na Balangang na Paikhatpa Thoksil Amagi Makada Mioi Kaya Amasunumit Kudingi COVID vaccine Kapthoki. COVID vaccine Kapthokiba missing na ngasi fawbada Mioi Lak Taramari Lising Taruka Chatret Kunmapani. Ngasi Bir Tikandrasit International Airport Amadi Tongan ba Highway de Lakpa driver Amadi handyman Chanipan Kuntra Testoki. Hokiba Pung Kunmari da D-type oxygen cylinder sing amaga chamanga sub namapan amadi B-type oxygen cylinder chahumga yang khaitaret Manipur gi tongan ba ana layang sangsingda phangan bangam khre haina COVID-19 command control room dagi phangba paw asna makhatari Rajya Sabha ki member Ningthau Laisemba Sanazaubana ngasi ayuk Civil Aviation Minister Jyotiraditya Sindhya unaduna chahi taret hena lepluraba Imphal Silchar flight service amuk hana hohanaba taksin kre Civil Aviation gi Minister Jyotiraditya Sindhya nasu flight service asi honaba thajaba pirakre hairi Hiramasiga Mari Lainana Ningthau Sanazauba Laisembana Manipur amadi Assam Varak Valley ge Mahiroi Singh nakan animakta leiriba tongan ba institution sing university sing amadi medical college sing da maheitamnari Union Minister da khanganki Adubu kumza lising aniga sumna tarahumdoida flight service asi lep khibadagi Manipur amasung Barak Valley animakta chawno khudong sadaba mayoknari maramaduna Manipur amadi Barak Valley gi mahiroi singi yenglaga flight service asi hohanbiyo haina Union Minister gi pukning singki haidi panbaya badi wafamasi parliament puthoktuna khananaba list tawrabani adubu hauzik parliament oiriba opposition gi maikai tegi sarang naba kaya thokliba asina Matam Fangdabadagi MP Ningthau Sanazauba Laisembana Haktengana Civil Aviation Minister Jyotiraditya Sindhya unaduna wafamasi thamkibani Amaromda All Assam Manipuri Students Union AMSU Central Committee na haukiba July gitang taraga tarukta Rajya Sabha ki member Ningthau Sanazauba Laisembada flight service asi amuk hana haunanaba memorandum bisinkiba laikhrabani COVID
COVID-19 gi kham thengna wanaraba matam asida July thagi nafsa gi cheng kadaida pithokrabage haina MLA K Ranjitna lengak ta hanglakli wafamase MLA K Ranjitna Sugnu Assembly constituency yengsin budget pa khongsat amaga mari leinana paumi singda phongdokhibani khongsat aduda MLA na hai Manipur miyam gi sanana ba July thagi nafsa gi yam khraba seng mafam khangdana mangkhiba asida lengak na ngasi fawba tumina leisiliba asi lengak ki asoibani yam khraba sing asi kanada pithokrabage amadi kadaida sakhrabage lengak na hiram asigi matangda sapsana thigatuna miyamda khanghangadabani hairaduna mari leinaba department ta hanglubada July thagi seng di fangadoba mandre hairakhibalai Miyangi sagadaba seng matlabadi lengak asi soidana papugani Sugnu Assembly constituency gi oina PMZKAY gi seng di singtam hall Sugnu da yoraktuna leire awat panapsa gi seng thasigi mayai chalakpada losil laga miyam da fanghalagani haina soe MLA K Ranjitna makhatana phongdokhi Sidai thama prajana thangjagadauba chagadauba cheng phanghandaba haibase masi sarkar sigi yamna chawba soiba masi sarkar sina thigatlaga karamaina tawrino kanana lawrino akhoi thiba yaba thibada base tasengna harkana department na July tha sigi pidaba oirame ba information even mari lena bo bisar singda hang bukan dasu July tha gi cheng sigi phanggadauba mandre haira ado mase sarkar sina hujiki leiraba covid laina laichat sigi lairaba mayam sigi pukchak oiriba Mapan thokdana COVID na bunara sigadra mapan thokdana chana buleitana kangra sigadra haidana sigi thakta changba masung Kumza English sing aniga sumna kunni thoige Manipur Legislative Assembly gi Mikhalda Oripok Assembly constituency da Mikhal thengnena ba thaurang toriba Manipur Pradesh Youth Congress Committee gi President and Mahanandana Rims Rota Street Lamp Singh Thankre Street Lamp Than ba duga mari leinena M Mahanandana hai Rims Road haibase Imphal City asigi yamna maru iba lambi amani lambi asi fauraga Rims Hospital da natana VIP sing gi quarter sing su leiribani adubu laibak thibadi lambi asi chahi kaya dagi numidangi matamda mamduna khudong thiba kaya thokli hiram asigi matangda mari leinaba singda wakatlabasu thabakta amata onthokpirakte khudong thiba sing asi kharada oirabasu kokpa ngamnaba mai thanbagi thaba asi paikhatpani haina Mahanandana makhatakhi Uripok kendra khatangi natana lamdam asigi Manipur asigi chingi tamgi sinau sing mayam gi damak takhanduna hayeng uripok ta lakpa matamda rims ta lakpa matamda masi jaga se ngalagadi hay accident thokanaba noina gari urandanaba amadi masigi accident person loi thokanaba haidana ngasi ai hakna masi mai asi mayam gi damak ta lamdam sigi damak ta lakpa matamda khudong thidanaba mai thanjabani Tha asigi tang kun dagi haugadoriba taraga mathoi suba Manipur Legislative Assembly ge taraga humdoi suba mifam gi dama provisional calendar ngasi Manipur Legislative Assembly ge Secretary ke Megazit Singh na thokre numit mangani sathagadaba session asida manungda numit humni mifam laigani haidi United Committee Manipur na Sathava Development Program ge saruk ama oina ngasi aimol ge khunja singda lengak na lepa mamalda harbe kaya yenthokre UCM ge President Konthauzam Joy Sandrana lusingduna pangthokhiba thoram aduga mari leinana mahak na hai hauzik lengak na lofam gi pata yaudrabadi lomi singda har pidaba asina maram oiraga masagi lofam leizadaba lomi singda aduki matik khudong sadaba thokhalle lausan kaduna low uriba lomi singna lopu dagi pata launaba hotna da awaba khudong sadaba kaya ama mayoknari Manipur gi lomi ayamba low salaga uba amadi lowsan piraga uba oibana lengak na anoba satna kanglon ama semduna yamna laiba mawongda adhar sizinaraga anakpa mafamda har fanghanaba sinbiu haina sumahakna phongdokhi department na lomi singda har yohanaba MLA gi khuthangda piriba si misang mikhai naiba mawong haibadi MLA oiba mi
खक्तदा फंगहनबगी थबा असे मखाताना तौबिगनु मसिना मरम ओइरगा लौमी सिंगी मरक्ता नुंगाइना हंदबा थोखल्ली मरम अदुना असेंबली कॉन्स्टिट्यूएंसी अमदा लेंगा की मतिक साबा नॉमिनी मसिंग हेंगत हंदुना लौमी सिंगदा लेंगा की अकंगनबा ममलदा फंगहल्लु हाइना सुपन थौजम जोई संद्रना फोंदोखी Makhatana UCM na tongan bang mafamsing yaingang pokpi thamna pokpi sanasabi kwaltabi Wangzing Haitu Pokpi Hairok Part 1 Hairok Part 2 Lorembam Langmaithet New Kaitel Manbi Pungdongbam Ngai Khong Kulen Pukhau Yaripok amasung Khurai Konsam Laikai na Singbada Har Yenthoki Hairi Haukiba sahi kayagi mamangdagi pangthoktuna lakpo August ki tang kunga taret ki saklam khongsat ki thoram COVID-19 ki SOP ngak pangthokna ba sem saba loiri lamdam sigi miyamna mahogsagum angam ba mateng pangbiduna thoram asi mapung fahan biu haina All Manipur Students Union MSU gi President Hawizam Salam bana Paumi Singa unaba amada fongdokri DM College campus ta leiba maheroi loop asigi office ta pangthokiba paugi mifam aduda Hawizam Salam bana hai Haukiba kumza lising amaga chamapan humfu mangada chana ba sak fangdabadagi sak piyo haiba khongjangda sak pirakpagi mahut nongmai guli kapthoraktuna miyoi mari gi punsi mangan biki Imphal gi pisum gi singa makhada leiba khuvamda hei lei katuna ikai khumnaba ulaba matungda DM College campus ta amuk miyam gi oiba mifam ama pangthokani thoram asiga mari leinana Manipur gi tongan ba district ta leiba lupasi masaloi sangsing nasu essay amadi symposium yaw na tongan ba competition kaya pangthokani leikhidraba athoba mari asida ikai khumnaba utuna numit asida makhal amatage harau kumhai tobiganu loinana thoram asi mapung fana ba tongan ba hiramda mateng pangbiyo haina so Hawizam Salam bana fongdokhi lebak miyam gi oiba mifam ama leiriba lenga ki SOP ngakna pangthoknadabagi thorang loijare aduna hairiba thoram asida ekoina pangthokpa matamda changakadoriba selthungi pangalgi lausingi hairiba matengsing ase praja miyam dagi ekoina nijarakpa matamda praja miyam na harau rong mateng pangbiyu haibu waful thamjage aduga loina na akoi hogjimaki oina di ekoi harau kumai pangthokpa adugumagi amat ayaba leite karigumba leiriba fiam sina khara pharakpa matam karigum harau kumai pangthokpa yabai khudong chaba leiraklagasu lagliba tang kun gatret asimadi lebak miyamna leigidrab athokbasing adubu ikai khumnab utpiduna harau kumai amata pangthokpidanaba emsugi maikaidege lebak miyamgi mafamda kai khumnab utsabaguloina thamjari Thobal District Police ki SPH Jogesh Chandra gi mideng makhada Thobal District Police ki apunba kangbu amana lakadoriba Independence Day ga mari leinana lokhalakpa security gi section thorang oina khongjom mayai lekai da search operation sathakre Nupi police yang nasa thakiba operation adu ngarang ayupong maridagi ayupong taruk ka minutes nifu mga fau pa pangthoki operation adu da saurak na yumthong marifurong gi mioi chani ga taramok verified toki adu mapumi fami pundi amata yaukhide haina police tagi fangba pau amana haidi COVID-19 ngak thongnaba pandamda matam sana miyamda ipau yauhanba ngamnabagi pandamda ngasi Thongzu Assembly constituency gi MLA su oiriba Minister Thongam Biswajit ki mideng makhada mic set kaya uchekon nong supta yenthokre Assembly constituency asigi COVID-19 voluntary task force na konba uchekon nong pok amasong uchekon nong sup gram panchayat ki club taragamari mic set yenthokpagi thoram atuda gram panchayat ani ki pradhan Munindro Konsam amasong Sadumani yauna Club Taragamari gi mihut sing su saryaki Laumi singna har gi matangda mi painari ba ase lengak na yamna lumna lawi amadi matik sana har fanghana ba honari haina lawu singu minister oinam lukhoina fongdokre wafamasi Visnupur district ke kumbi ivudo sandongda ngarang har yanthopagi thoram amada minister lukhoina fongdokhibani Mahagna hai laumi singna har fangdabagi awaba mayoknari ba ase kokhanaba akhanaba thorang kaya paikhatuna kanna honari asigumba tanfam asida lona har yonba sing thengnarabadi makhoigi mathakta akanba thabak lokhatkani athuba matamda har bag lising ni pansu ani suba tangka ki oina laumi singda fanghanaba honari haina su minister na fongdokhi
Harian Topagi Thoram Aduda Lomi Lissing Amaga Chatruk Marifutara Mangada Har Fanganki. Thoram Aduda Visnupurgi DC Krishna Kumar, SP Hoption Sapam, Amadilo Singu, Loisangi Makok Tombo official Kayaso Saryaki. Ngarang numidang pong nipan makhay mukta ba matamda Imphal East District Police ki SP gi mityeng makhada kyamgai idiga salam manungda frisking checking sathabada malengi kaithelda lupa lakh kuntrama thoiga lising kunrom oigadaba heroin powder gram chama ka yangkhai taruk rom yawba sop case taraga manga fagat pangam khrei district asima ki narcotic cell gi inspector KH Dev Kumar na luchingba kangvu anina fagat pangam khraba mioi atudi MD Gayazuddin Chahi Kuntrani Thoi, Abopa MD Maheruddin, Laifam na Kyamgai Awang Lekay Dagini Haidi. Faraba Mioy Adu Polanga Konana, Makataba Aing Gitabak Toram Lokana Bagidama, Irilbung Police Station, the Sinakre Haina Police Taki Fang Pau Amana Haidi. Kumza lising aniga sumna kunni thoye Manipur Legislative Assembly Mikhalda Besnupur Assembly Constituency ge hanage MLA Govindas Konthozamda Constituency asigi BJP ge mirep oina ba ticket piraklabadi nachau da leiba BJP ge but mari ge President Secretary Executive Member sing amadi Primary Member sing BJP dagi toklagani haina warep lokre hairi Hiramasigi matangda haukiba August ki nipanda nachau da leiba but mari haibadi polling station 26/13, 26/14, 26/15, 26/16 gi oiba mifam ama pangthokre. Mifam adu da lakadoriba kumza lising aniga sumna kunithoi ki mikhalda Visnupur Assembly Constituency gi BJP ticket da Govindas Konthozamda piraklabadi but mari gi President Secretary Executive Member sing amadi Primary Member sing BJP dagi tokpagi warep adu lokhibani. Warep District BJP President Visnupur Assembly Constituency ki Mandal President BJP Manipur Pradesh ki President amadi Chief Minister da ayiba cherol thaduna khanghanba hainasu yanaki haidi Lamdam asigi lairaba imung lising tarada chana thangnaba polam sing yen thokpa haipa pandam thamduna amuko na lup kayaga khusamna duna Manipur gi tongan ba khul sing da chinjake polam sing yen thokki thabak leptana sathari ngasiso amuko na ekta parisat Manipur ga khusamna raga Imphal West District ki hawva marak patsoi amadi nongpok kaithal manbida punna imung chama ga kuntarukta chinjake polam sing mateng pangkhre ngasi hawva marakta imung kunthani thoi patsoi da imung kuntra amadi new kaithal manbida imung Fumari punna imung chamaga kuntarukta chinjaki polam sing adu yenthokhi ngasi chinjaki polam sing yentokhi ba asi tharaga Omuko na lamdam asigi lup kayaga pulaga chinjaki polam sing yentokhi ba asi punna imung lising taruka chatro kuntrama pan sukre haidi ngasigi tengbang piba aduda amuko gi President Fairoizam Nandoluwang ekta parisat Manipur State ki convener Aribam Risikanta Sarma amadi Val Vidya Mandir alumni gi Secretary Khamnam Chawba Maitei so saryaki loina na COVID-19 dagi karam na ngak thok kadage haibaga mari leina na miyam da awareness oigadaba leaflet amasu yentokhi haidi COVID-19 laichat manungda private school singna tuition fee chada yangkhai lawgadabani haina laingakna zungi tang taraga tarukta thokiva order adugi mayokta leiba school singda midyang sanglagani haina maheroi love taruk all Manipur Students Union Manipur Students MSU Manipur Students Federation MSF Democratic Students Alliance of Manipur Desam Kanglaipak Students Association KSA Students Union of Kanglaipak Suk amadi apunba iraipak ki maheroi sinpanglop aims na fongdorakli maheroi lup taruk asina press ta thadorak pacherol amagi matung inna lengang na thokiba order adugi mayokta thabak toriba UNACO School Holy Kingdom Extra Age Millennium School na chingba asi maheroi lup taruki office ta laktuna wakhal taminagadabani loina na khongzom da lairiba Slopeland Public School na thagi fee lobada boarding fee oina me amasung zun tha fawgi loriba asi maram sadi
Hairiba school asiso mahiroi lup taruk ki office da lakadabani. Private school singna sathariba thawong asi lenga ki mari leinaba authority singna meeting sangbiyo. Loinana school amasung college ki hostel amadi boarding da mahiroi thamliba asi khudak ta lepkadabani. Karigumba makhata na thawong asi satharabadi mahiroi lup taruk na laurakpa thabak thoramda masa masa na daita pugadabani haina MSU MSF Desam KSA Suk amadi AIMS na makhata na phongdorakli. Chief Minister N. Birena Popi Pambi Paktagna Thabagi Mayokta Sangsiliba Khongjang asi Kangpokpi District ki manung chanalaiba 4000 All Women's and Child Development Society na sogatli haina society asina thadorakpa cherol amana phongdorakli. Cherol asina hai Chief Minister gi meeting makhada Sangsiliba war on drugs ki khongthang asi afaba khongthang amani. Masigidamak Chief Minister na Popi Pambi Pak sanna thaba yan thatuna manghanaba kan honari Haurakli Batungi Mirol Singh Nisagi Ipaktagi Kalhauduna Tinjang Kaizang Daba State Ama Oinaba Sangsiliba Chief Minister gi Khongthang asi community khuding magna support of Thoi. Drugs na maram oiraga Manipur gi miyoi kaya lekhidabadagi nupi kaya lukhrabi oiraga lehauri. Asigumba fibam asidagi kalhaunaba Chief Minister na Sangsiliba Popi Plantation gi mayokta leminaduna war on drugs ki policy asi mapungfa na mai pakhansi haina so cherol asina haidi. LZP State Unit ke General Secretary Administration Khundrakpam Kanba Maitei Amadi Dalit Sena Manipur gi President Nongmaithem Sanjay Singh na Food Processing Industry ge Union Cabinet Minister Pasupati Kumar Paras MP Prince Ras Amadi LZP gi maru oiba luchingba sing unaduna kumzai ing lising aniga sumna kunni thoida pangthokadaba State General Election gi matangda kupna khanakre hairi. Food Processing Industry gi Union Cabinet Minister Pasupati Kumar Paraska unaba aduda Manipur da Food Processing amadi Industry gi project sing paikhatnabagi matangda khanakhi. Maduda Union Cabinet Pasupati Kumar Parasna Manipur da September tha manungda laktuna Food Processing amadi Industry gi paikhatkhiba project sing yengsinbata natana anoba project kaya amaso paikhatnaba yengsilagani haina hauzik Delhi da leiriba LZP State Unit ki General Secretary Administration Kanva Maitaina phongdorak Hairok Patri gi Manung Sanba Ngarau Thel da Leiba Siva Mahadevagi Laivung Hairok Assembly Constituency gi MLA Dr. Thoksom Radeshyam na ningthina semzelaba matung miyam da khusinakri. Laivungi akoibada paka fencing tawbaga loinana nauna LED flood light ki khudong saba haptuna laivung adu MLA na semzilakhibani. Hairok Siva Mahadeva Lai Committee na simduna laivung da pangthokiba thoram aduda MLA Radeshyam na hai aikhoi pumna mapu sembirakpa mapu da thazaba thamsi masina pukning wakhalgi awaba kokna na ba pambai oiribani. Sembiba mapudi amatani mangonda thazaba thamba miyoi amatana aran bakhak tawning loi haina phongdokhi. MLA Radeshyam na paikhalakliba thabak thoram sing adugi damak lamdam adongi miyamna MLA bu thagatpa phongdorakli. Pukri ama leirisi am ubiramani pukri sa koi December tha hawada koi sukso isuidna masima losinjagani hai kumani kanjagi akoi kumanni koila thabagi ama nahawai yam saunagi pena da yam leirine masima so akoi niwal chako bugi khudol loina loisilaga simaso koi water supply scheme simaso akoi yam thuna loisilaga mayamda sinajalaga mayamna subi bani simaso hona jagani Kaksing Higher Secondary School da hangliba Community Care Center gi akoiba songjinduna leiramba napi singnang sing asi Kaksing Khunai Saukhat Hanba Loop KKCL All Kaksing Students Union Aksu Friendship Sporting Club FSC gi thomi singna Kaksing Municipal Council gi matengaloina na sengdoktuna social service gi thoram ama pangthokre ngasi gi social service thoram aduga mari leinena KKCL gi publicity amadi public relations gi secretary Gujarat Mayang Lambam na hai luban nan bana COVID lighted asi thengnabada achoba mating ama oigani aikhoi khudimangna lighted asi bu maithiba pinaba isa na logadaba thodang sing sapsana lodana akoibagi fibam fana thamnaba hona si haina Gujarat na makhataki
Matam kharagi mamangdagi numidangi matamda mamduna khudong sadaba kaya mayoknaduna leiraklaba Khangabok Assembly Constituency gi manung chana leiba lamding khumantem leikai gi leirak amadi leikai asida leiba volleyball ground da BJP Manipur Pradesh ki State Executive Member su oiriba social worker Khundrakpam Major mangangna mai nganaba semjinba hokre hairi mafam sing aduda mai nganaba Major mangangna lamding khumantem leikai da leiba Lewa Club ki Thomi Singh da folk light, LED bulb sing, wire holder amadi darkar leiba potlam sing khusinaki. Marak sida lamding Cherapur da matam kuina mamduna leiruraba electric post sing so Manjor mangangna achangba potlam sing puthoktuna mai ngalhan khre haidi. Mamang thagi tang taraga tareta ichum kairap komda lai khurumbagi thoram pangthoklingai da mioi khara changlaglaka fuba cheiba tawbada mioi kaya asopan nangkhiba amadi miron binupi ama soktuna RIMS hospital danga sisu laikanari thokriba thogdo adu Federation of Haumina akanba mawongda condemn tawi haina haumi ye publicity secretary Dr. Laisemba mangangna thadorakpa cherol amana haidi thogdo adugi matangda kaithelmanbi police station da FIR ama Jan Krabasu ngasi fawba thabak lokhatana leiba haibase chenabasing nakoinana sokatpani miron binupi yauna purakhiba mara leirabasing adugi mathakta lofam thokpa action lokhatpiu haina federation asina lenga ki pungning singsilakli loinana thokriba thodok aduga mari leinana Manipur Human Rights Commission amadi Manipur High Court so wakatnaba sem saragani haina so cherol asina makhatari Swat Indian Vehitar Ziban Haiba Pauzel Galoinana Prime Minister Narendra Modi na Pradhan Mantri Ojwala Yojana gi ani subatangkak ngasi Uttar Pradesh ke Mahoba district da launch tokre video conferencing gi khutang da pangthoki ba thoram aduda Narendra Modi na below poverty line BPL gi beneficiary sing da LPG connection khusinaki Ojwala scheme launch tobage thoram adsida Prime Minister na beneficiary sing da sowari sanaki hairi thoram asida Uttar Pradesh ke Chief Minister Yogi Adityanath su saruyaki hairi panbayawadi Ojwala scheme asigi ahan batangkak su Prime Minister Narendra Modi na kumza lising aniga sumna tarataruke megitang amada Uttar Pradesh ke Valiada launch tokhibani Ahan batangkakta Ujwala scheme asigi makhada laibag asigi lairaba imung crore nipanda LPG connection lemna tohon khre hairi Ujwala scheme asigi ani subatangkak asida di LPG connection taunabagidamak address proof mathok tadre self declaration khaktana yaragani haina Prime Minister na phongdorakli ahan batangkakta khudong saba fangkhraba imung singdi handaki ani subatangkak asida saruk yautre haina Prime Minister na makhataki scheme asigi khudong saba launabagidamak official website pmuy.gov.in da apply tobayagani haina su khangalakli Andhra Pradesh the West of a local TV news channel EV5 ke journalist Chanakesa Valubu Tamthina Hatokhibabu Indian Journalists Union IJU Amade Andhra Pradesh Media Federation APMF na akan mamawongda yaning da phongdorakli journalist Chanakesa Valu Hokhiba nomaizing numit ke numidang da gutka amade matka gambling gi matangda pau irubagi hathibani haidi IJU na thadorakpa cherol amagi matung inna mihad ase akan mamawongda kandam tawi mihad asida chenaba mioi sing athubada faduna charak pigadabani loinana laikhidrabagi imung manungda laingak na compensation pigadabani haina cherol asina makhatari Imphal East District Agricultural Officer na COVID-19 Joint Task Force Paurabida Pirakpa Har Singh ngasi Paurabi Mayai Laikai Lining Thau Puthibagi Sanglenda ngasi Yentokre Lomi Singh da Har Yentopagi Thoram aduda SDC Sawong Bungke HS Renu Imphal East District Fertilizer in charge TH Surchandra Task Force asigi member Singh su saryaki TH Surchandra na COVID-19 Joint Task Force Pauravina Lauriba Thaudang Kayabu Thagat Pafongdopaga Loinana Lomi Singh da Yamba Yamdaba District Administration gi Maikai dagi Piriba Har Singh asina Zathok Fanaba Honabiyo haina appeal tawki
यारगे दे खोइना पिजरी ब खरजिसु नियम नीति नियम चुमना सिजनगने न प्रजासिंगनसु हाइबिरे मसिगी दमुतसु यामना नुवाइजै अदुगा थोइदो हेंदोंना ngसागी तमथिरब लाइना सिगी माइकैदा मसिगी बु अखोइना करि हनी तुंगोइनरमगा अखोइ करिगुम खरा तौदबा यादे हाइदना कोविड टास्क फोर्स ना अखोइगी कोविड वॉरियर अमोइना मोइना सोंथोपिदना सुमा प्रजा अंगाइ फदना तौदे याद्रबा सीजनल ओरबा अखोइगी एग्रीकल्चर की प्रोग्राम सिदेदा ngसागी सीजननबनी हाइदना कोचेन चेंदना हार सुमाइ तौना यूरिया फर्टिलाइजर से सब्सिडाई रेटा डिपार्टमेंट की लौथदना अचंब प्रजा मियाम द फंगनब होनबिबसे मसिगी दमक्तसु अइना कोविड टास्क फोर्स सु हन्ना थागतप फोंदोकचरी COVID-19 Joint Task Force Paurabigi President K. Kalachana Hauzi COVID Laichet Amadi Low Singugi Hiram Kayada Tengnariba Awaba Amadi Kudung Sadaba Kayagi Matanga Marie Lainaba Singi Mafamda Wafam Kaya Amasu Tamki Khundrakbam Assembly Constituency gi manung channa leiba Sarauthel Morok Ingkhol gi lambi constituency asigi MLATH Lokeshwar na achangba senfam puthokna Khunza Singh amade Khundrakbam Kendra Development Committee KKDC gi Thomi Singh na Simzin Kri Lambi asi haukiba chahi nipan mukki mamangda PMGSY gi makhada semkhibani matam gi matung ina lambi gi fivam fatlaktabadagi Hangna bada phase 3 da program oina hapkre matam khara ngaina na ba Imphal East MSRRDA na hairak padagi MLA na achangba senfam puthoklaka semjin bagi tamak Khunja Singh na MLA bu thagat pa phongdorakli paugi marathana tin ba break malong nasi You are the future. School, a place where your future is carved. Exploring new ideas, spacious classrooms equipped with smart boards, well-stocked library, expression in art, educating young minds, even making stronger. This is where you start, cause it all begins with you. UNACO School, excellence in education. You are the future. School, a place where your future is carved. Exploring new ideas, spacious classrooms equipped with smart boards, well-stocked library, expression in art, educating. Breaking matung makhatana pau sandoksari August ki tang taragama thoina lakpada kumza lesing amaka chamapan nimfutare ke numit asimaktada India amadi Manipur gi marakta khudyak pinakhiba instrument of accession ge wafam ningsingduna Manipur amadi India gi political conflict ke wakhairol Thiminarasi haina All Manipur Youth Protection Committee AMYPCO na Manipur gi miyang gi pungning singsilakli Manipur India conflict ase political oiba conflict ni masigi wakhairol ama puraknaba peaceful people's mass democratic movement ama mathautari masida anti-Indian natraga separatist ki wakhalon yaude haina AMYPCO ge cherol aduna makhatari laibag ani ge wakhairol asida kumja lesing ama ka chamapan nimfunipan ge Manipur Constitution amadi State Assembly hingat handuna Instrument of Accession 11 August 1947 na Manipur amasung India gi leinagadaba mari gi matangda kupna khanaduna sabsaba firep ama lauba matam yaure haina AMYPCO gi President L Siam Khumana khujek piduna press ta thadorak pa cherol amana haidi LKYDA Club na Sinduna District Administration Imphal East amadi CMO Imphal East ka punna khusam na duna laifam khunau mayai lekai da leiba club asigi multipurpose hall da nipan lak suba oina COVID-19 vaccination program ama pangthokre LKYDA General Secretary ngasepam Rakeshwar na hai laifam khunau gi oina chada humfutara de first dose kap thokre ngasigi vaccination drive aduda first dose ki oina mioi chamarom second dose ki oina mioi chani ga khairom punna mioi chahunga yang khai hidaka palakhi haidi laifam khunau da COVID-19 vaccination kaptaba mioi yam silaktre ngasi nipalak suba oina pangthok liba vaccination drive asina mamangda sinkhiba vaccination drive tagi khwaidagi masing yamna hidaka palakpa numit amasu oiri masage anaba leiba jazen bisingi damak yenglaga makhatana LKYDA Club COVID Warrior team na vaccination drive sinkhigani haina su mahakna phongdokhi
COVID laichat laksanaba laingakna lokhalagliba section thorangi manungsana laingakna piriba COVID ke chatna kanglon ngaktaba mioi sing police na fadana fine thihan bagi thabak ngasi sumakhata na sathari ngasi sathakiba police ki drive ta COVID ke chatna kanglon ngaktaba mioi humfuni thoi police na fadana fine thihan ki tungda mioi sing adu warning piraga thadokhi ngasi sathakiba police ki drive aduda fine oina lupa lising taraga taruka chamanga yankhai khomgatkhi makhata na COVID ke chatna kanglon ngaktaba thengnarabadi National Disaster Management Act 2005 ki makhada akan by action logani haina Inspector General of Police Operation ge Staff Officer Rosit Irom na thadorok pachirol amana haidi Chandel gi Nehru Yuva Kendra NYK gi volunteers official amadi club ki member singna swachita pakhwara gi thoramga mari leinena saivol khulda lamtu sengbagi thoram ama pangthokre haukiba tang amadagi haukiba swacheta pakhwara da asina khul khuding mak tarutana na thamnabage youth club ki member singna mapung oiba daita loduna pangthokli thoramasiga mari leinena Scotland faida swacheta lecture amadi seminar pangthokri molnoi khuldana u chara kaya thaduna asang amana thalaba khul amage saktam puraknaba honaki loinana yum da satuna campaign tawba amadi primary gi thakta leiba school singda lamtu sengdokpagi thoramso monsang panthada pangthokhi thoram asigi manung channa poster sembagi online competition su NYK na sinduna pangthokhi hairiba campaign asi lakliba tang taraga manga fauba pangthokani haidi ex serviceman sing COVID-19 dagi ngak thokna bagi pandamda X-Men Health Group na haukiba July gitang kunma panda kangla tongbi gi ex-serviceman nimfumanga da COVID kit set sing yeng thokpa haukraba matung ngarang su Chandel district ki ex-serviceman nimfu da COVID kit set sing yen thokre koyengai da laiba ex-serviceman health care clinic da pangthokiba thoram aduda X-Men Health Group ki Lieutenant Colonel Manongva Naik L. Rameshwar, Dr. Herozit Amasung Dr. Nirvasu Suryaki. Chandel district ki ex-serviceman sing da pinaba COVID kit set nimfu makhogi mihut sing da khusinaki haidi. COVID kit set amada 1 liter ge hand sanitizer bottle ama piece yankhai ge surgical face mask packet ama pulse oximeter ama digital thermometer ama amati masana test tokzabayaba COVID self ama yauri haidi. Hauzik Faubada X-Men Health Group na Kangla Tongbi, Kamzong, Churachandpur, Amadi Chandel District ki apunba ex-serviceman Chanida COVID kit set tengbangkre haidi. PMZKAY scheme gi makhada nafsagi card paiba khudingmak lakliba November tha fauba ching kg manga lemna pigani haina Prime Minister Modi na lauthokrabasu Hianglam constituency gi Sengmaizin maning lekai da de card holder amada kg manga suna pidabagi mathakta card ta maming yauraba mi fauba ching PB3 haibagi wakat lakli hiramasiga mari leinana Sengmaizin maning lekai gi ward number 3 da pangthokiba paumi singa unaba amada lekai asidagi longzam renubala kaubi card holder amana hai mahaki imungi oina nafsagi card ta yawba mioi mangamak Aadhaar link loina tawre adubu constituency asigi oina July amasong August thagi PMZKAY scheme gi cheng yelakpa matamda agent na mioi ahum khaktagi seng pirakliba seng adusu kg manga pigadabada subnatagi kg mari khakta pirakhi agent sing na sathariba ranba thawong adu social media da thagaluba lekai gi mioi amasu agent gi kangvuna ki han khanghan bagi thabak sathaki maramaduna hiram asida lenga ke mari leina basingna miyeng sangbiduna lairaba singi fangwam thokpa chenga CPBU haina sumahakna fongdokhi Hianglam kendra gi mapam mamada karingba crime ama tholakpa matamda Singju kg manga yelo haiba poto akoi kg mari da yana bani aduga ka ta yauri ba mi masingje siru na mo moina PB dress dagi thongna ra ko wa thoksenga si tang nipan yaure akoi ta sengna bhap tanada mayam ji tahan biu agent amadi nominee yauraga akoi wari sanaji waroisan puraksi akoi haibia ba haijare adugi matungda waje karigumba lekhai amata tabiraktabadagi tasengna ngasigi mifam ajida mari leabasingda ticket piraknaba achumba puthok piraknaba phangpham thokpa akoi hakse pibinabagi damakta tawjabani akoi ngasigi je
Paumi singa unaba aduda saruk yakiba Hianglam Hiranmaidagi NY School kauba amana makata na hai Hianglam constituency da cheng yen bagi thabak ase laikai amaga manadaba thawong kaya sa tharakpa ase yamna laibak thibani Hianglam Hiranmaidadi sahi mangage mathakta laiba cart yaudaba mi fawba cheng kg mari piraga segmaizin maning laikai ge area dana cart yauraba mi sing cheng piramdaba ase lengak na meeting sangduna agent singi mathakta action loba mathoktai haiki Hianglam Kendra mapam mamada karimba crime ama tholpa matamda akhoi na maduda yaujur banina kanagma public card holder de yauba dum la miyoi singa khangda dana simlaba information che akhoi yamna toina lai adubu yamna laibak thiba thogdo amana handaki august ki tang ama sida unauthorized agent haibatare maru ina Hianglam Kendra da sengi ma tang da yamna kanna crime thoi basidi unauthorized oiba agent khaina thabuk tawdagini Jal Shakti Abhiyan gi makhada ngarang Imphal West Deputy Commissioner IAS Kiran Gilising makhada Imphal West District lairiba Department singi mihut singa loinana iroi sembada laiba Joint Forest Management Committee iroi sembagi jurisdiction da u chara pambi kaya thabagi thoram ama pangthokre thoram adu da Central Forest Division gi DFO RK Amarjit su saruyaki Lamding Educated Welfare Association Lewa Lamding Kumantem Laikai na Khangabo Assembly Constituency gi manung chan laiba Lamding Kumantem Laikai gi akoibada hypochlorite kapthokre Lewa na thadorakpa cherol amaki matung ina Lewa Thobal District ki COVID warrior singna hypochlorite kapthokhiba asida natana Lamding Higher Secondary da hangliba Community Isolation Center da lairiba COVID positive oidaba miyoi kuntra mari da thaknaba ising pikhi haili Kundrakbam Zilla Parisat ki member Oirambi Thangzam Angobi Debina Manung Matam Sadana ngasi lekhidabada COVID-19 Joint Task Force Paurabina awaba fongdorakli Joint Task Force asina thadorakpa cherol amana hai lekhidrabi Zilla Parisat Thangzam Angobina punsigi aroiba pungsa fawba Kundrakbamgi miyamgi dama kathoklamba kaloinana singthaba yaba thabakaya tawramki mahangna lekhidabada hanghoriba mafam asimadi kanana su mensinba ngamleroi amadi mahaki imungna nanghori awabadasu task force na saruk yari haina cherol asina makhatari Malem pumbada thengnari ba COVID-19 gi lighted asidagi ngakthongna ba achamba section thorang khara ngakna chatpina ba MAMITv gi maikai dagi niksingzari madudi yum dagi hexa thokpaga face mask upiyu mi amaga gi marakta futtaru ki arapa thambiyu mai mit khut satoina hamdokpiyu amadi COVID vaccine ka payara basing sungsoi soidana COVID vaccine ka thuptuna lighted asidagi kanna ba miyam puna honaminasi Aroi bada maroi bapao amuhana pizari. Awang nong pokta khwaidagi sauba 20 kiloliter gi liquid medical oxygen plant yauna zenium sa nauna linkhatpa PSA oxygen plant amadi veterinary gi cattle feed plant Chief Minister N Biren ngasi sangakre. Sangai Thel the Semga Kadoriba Manipur Olympian Park ki mafam Chief Minister N Biren na yengsingkre. COVID-19 gi khamtheng na wanaraba matam asida har fangdabagi wathok asina lawmi sing kok ta khut hapna re haina khangabo Assembly Constituency gi MLA Okram Surjakumar na fongdokre. Amasong hawkiba pungkun marida apunba miyoi lising mga gachama taranipan COVID test tawbada chatruka kuntrahumdoi positive oire laina asna maram oiraga miyoi taret lekhidre miyoi chatruka nifunipan na nava faduna discharge tokre. Matangasta MAMITv gi Manipuri Prime Time News Sandok Sabah loisinjari Mijeng tabiri basingbu SILVIA WAHENGBAM na amukana khurumjari